News TV yengbiru singbu Uttam Kumar Naremna khurumjari loinana ngasigi maroiba pau pijari Manipurda ain kain mitop changsilakpa sing khangdoknaba House ki committee am semnaba speaker na ayabu pikre Humudra mapalak suba Hiroshima Day 2024 ki thoram pasi pakthokre Ruling with Toba Kunimak Sumi Hiva Late, Achum Hivasi, Mike and Yang Matamda, Putopa Namgani Hina MPCC, walking president Devatana Fondokre. Loyana Hanagi Bangladeshi Prime Minister Khaleda Jiabo Zelagi Tadoknaba order Tokre. Howsy Mapung ever Pau Lobby the sea. Men Mariana Mapanam Degi low kind of mitop. Sanglakpadagi Manipurda demographic imbalance thokalle haibase Manipurgi Meeoi chada humpu humra romdi thajaraga chada nipuramdi thajadrei masiga sengba khangdoknaba House ki committee am semna bhornabiu haina Chief Minister Ningkhaibada Beriana Manipur Legislative Assembly ki speaker ki puning singsin krei loinana opposition MLA hanagi Chief Minister Okram Ibobina ngasimak House committee semnaba House da propose tawpada speaker TS Saitabratana Chu House ki members singi ayaba lawraba tungda Manipurda mitop sanglakpagi matangda thidoknaba House committee sembada ayaba pi masi phungyar SC ki MLA Laisio Kesingna ngasigi assembly mifamda state asida mitop changsilakpadagi oirikliba khudong sadaba singi matangda puhutkiba calling attention da Kanarakpada House members singna amato ina yanabu purakibani calling attention ki khudong saba loguna MLA Laisiona state asida mitop sangsil lakliba asida mahaki assembly constituency kamjong asi chaun awa mayok na haibi yauna wafam kaya House thamki masigi pakhom moina semester nongthom birena lokai na state asida mitop sanglakpagi wathok asi loisinbada House ki members singi marakta unity leitrabadi ngamloi hairaduna Manipur asi Meeoi la kuntharong tamak leibani state asida mitop sanglakte hairabadi thori yanduna CBG haiba wafam House da thamki semester na makha taduna Manipur da mitop sanglaktabagi marakta class leibani mitopu thengnagadra natraga sanglakte haibagi marakta leiba misunderstanding asi thengnagadra haibsisu awaba oire aduna masi kok naba House asina committee ama semna state asida mitop kaya sanglakte haiba khangdok naba honasi haina speaker ki puning singsin ki marak asida opposition MLA su oiriba hanagi Chief Minister Okram Ibobina ngasimak House committee asi CMC haina House thamki masigi pakhumda speaker na House ki members singi ayaba lawduna House committee sembada ayaba pibida natana committee da yawgdaba member khanaba ayaba su piki Hokiba sai 2020 gi January thada pangthokiba kumpuraba MSPDCL amadi MSPCL gi staff samapan ga sukna maptaret lawnabagi written test satliba sahi asigi manungda haidoklagani haina Power Minister Thongam Biswajina thajaba pikre wafam asi hojik sathariba taraga nithoi suba Manipur Legislative Assembly gi taruk suba session gi ngasi opposition MLA singna pukhalakpa wahang pakhumda minister na phongdokibani opposition gi Congress MLA Kaungjam Ranjit na Power Department ki makhada MSPDCL amadi MSPCL gi Group C amasung Group D gi staff samapan ga sumna taret lawnabagi pangthok likiba written test karamba matamda haidoktana thamniba sigi maramna karigano haina wahangi haiba wahangi pakhum oina Power Minister Thongam Biswajina written test haidoktabagi maram amata leite haidokna bhonari haina khumke minister gi pakhum tabada MLA Ranjit na Mr. Biswajina pirak libo pakhum tabada blood pressure haigat ke tawi haiduna sahi mari farakadroba forward written test haidoktana namsinba haibasi tawhiba thabak natte haidoklagani haibagi sabchaba matamama assembly gi for da thambio haina MLA Ranjit na makhata na speaker gi kuthangda Power Minister Biswajit ki puning singsin ki MLA Ranjit ki khataba pakhum piraduna Minister Biswajit na exam pangthokhraba matung malem gi oina thengnakiba COVID-19 gi laichat laikhiba haukiba sahi 2020 to the state assembly election laikhiba amadi mamang sahi gi me ahumdagi thokliba irang asina matam titharakibani laingakna result haidok ningdaba karisu laite
ayambana written test ki se yengba loirbani adubu kanagumba candidate singna paphum se yengbagi wafam laklabadi asoiba yawdanaba yengsinbani yarima kai chaliba sahi asigi manungda phol lauthokna bhona gani haina phondoki lengakna ithai beres matam sana halomdabadi state asida handak anirak hanna ising isau mayok nakhiba adu tholomlo haina MLA Keranjina phongdokre hojik chathariba state assembly mifamgi ngasi mangani suba numita start question ga mari lenana MLA Ranjina phongdokibani mahakna hangkiba wahangda water resource minister awangbu nimaina pirakkiba pakhum tarba matung MLA Keranjina makhata aduna state asida cyclone ramanla tampaki mafam kyada anirak hanna isau mayokna khankre tungda sigum bai chau thok tanaba thabuk paikhat pa mathau tai mamang tha July ani phawda Imphal 12 gi imai khudong thiringai thak phawba hendok tuna chen khibani akan ba nong suduna khudong thiringai oiba isau thorok pa yabagi paw phawba India Meteorological Department na alert lauthok pa leikhi asiguma paw se department da kanamba matamda phangkhibage madugi matung kari section thorang sing karamba matamda lakhut pa leikhrbage haina wahang hangki MLA Ranjit na hangba wahang gi pahum piraduna water resources minister awangbu ni maina turel gi ising imai warning level york padagi department na turel kai ba thingna ba mathau taba problem sing sem saduna thamki ahan ba ising kai khiba se gi me kun ga tare tani madudagi matungda isau thorok pa yaba mafam singda section thorang sing lokhat ki handak ising chau khiba si turel imai hengalak padagi pathok laga centrak pana thokibani amoromda ithai beres gate asai power department ki oina isingi level ama thamdaba yadabagi chanabi lei gate hangbadi hangki adubu July anida gate khudingmak hangdokhibani matung tarakpada ising isau thoktanaba mafam tareta lokta ki isingi diversion taunaba thabak pakhat pa hore haina minister ambu newaina photokhi haukiba sahi July marida sengmai police station gi manung sanna leiba lekin thabida khulungak pa yawba satkibadagi kuki militants singna phaduna tamthina ot neiduna hatok pikraba sengmai jing khunodagi sagol sem ngaleiba amade irengbam singkhai nganba anigi sahi gi common firoi gi thoram arambai tengol unit 6 e sengmai sinduna ngasai athoba anigi yatafam oiriba sengmai khunodda leiba Rido Club ki lampakta pangthokre ngasigi common firoi gi thoram aduda tongan ba unit singi commander sing amadi arambai tengol gi thongi sing saruk yaki loinana laikhidraba athoba anigi mafamda gun salute piduna ikai khumnapsu otke lamlai kendra gi manuk san lariba thamla pokpi maning yang pokpi uyok sing dagi kuki khulai paiba singna ngayak leitana nomai kapsilaktuna landarak pa asina mafam masida numit ini gi manungda state force thamgani haina kendra gi MLA case ibom chana miyam da thamkiba thajaba pidam laga ngasi phawba thabak oina pangthoktana leirakba asibu yaningda phondoktuna hayeng tang taret ki ayuk pung banga dagi Imphal ukhul lambi matam kathuna ban tarugani haina lamlai kendra village volunteer force ki commander in chief Ningkhaibam Boston na phongdrok dei Imphal East ki mafam amuda pangthokhiba paw impham amada Boston na makata na hai hokhiba tha sigi ahumgi numidang pung 8 ga makhai dagi na nonglamdai phawba kuki khulai paiba singna nomai round kaya kapsilaktuna ladaraki masida mafam masida lariba central force ama oriba jat regiment su missing mikhai naibagi thawong sing sathari pir masina maram orga haukiba tang marida lamlai kendra village volunteer force amadi tongan ba khulkaya ga gil singba singa loinana mifam phamduna numit nini gi manungda thamla pokpi maning yang pokpi uyok singda state force thamgadabani haiba wafam kendra gi MLA da thamkhibani masida MLA masanasu mayam da thajaba piduna maham masida state force thamlagani hairam laga numit nini helaba phawba thabak oina pangthoktana leithokpadagi bannasi kaukibani loinana hojik leiriba jat regiments sing asu mafam masidagi lathoknaba Manipur lengak da miyeng sanghaningi haiki hayengdagi chathagodoriba matam kaktaba bannasida emergency gi thabak thoram sing konsiloi loinana Manipur gi tongan ba CSO singnasu mapung phana sawatpinaba haiki Hojik leiriba jat email asina tawriba mawong matau haibadi ngahangi tang ahumgi numdang da tawrisisu
मोइना गाड़ी अचौबदु थौधरअगा मैतैगी साइटना सब्सलाइट कप्सनबा अदुगा असोमगी नाकंदना कयमता तौदबा सिगुम्बा मिचंग मिखाई नाइबा मणिपुरदा थाजलइबा अखोइगी सेंट्रल फोर्स सिंगजी रिजिमेंट सिंगजी मथोंग हुक्तबा पोट असिसु मसी अमुक अन तौदनबैदमक्ता मलैरिबा सरकार मणिपुर गवर्नमेंट अमदी इंडिया गवर्नमेंटना होनबियु हाइबा वाफम मसिसु थमजरी आयुष्मान भारत की मियेंग मखादा नुमित मरी सुम चथगदबा स्कूल हेल्थ एंड वेलनेस की ट्रेनिंग प्रोग्राम ngasi डायरेक्टर ऑफ SCERT लंफेपाट अमदी स्टेट हेल्थ सोसाइटी मणिपुर सिंदुना लंफेपाट लेबा SCERT दा होदोक्रे थरम अदुगा मरी लेनना SCERT लंफेपाट की डायरेक्टर डॉक्टर अयेकपम सिंगलेन खोमना हाई ngasi होदोक्लिबा हेल्थ एंड वेलनेस की प्रोग्राम असी सही खुदिंगी पांगथोक्तुना लाक्ली ममांग सही सिंगदसु डिस्ट्रिक्ट सिंगदगी खंगतनबा स्कूल सिंगदा थबक तौरिबा ओजा सिंगदा मखोइदा हेना हेल्थ एंड वेलनेस बतांगदा लेरंबा वखलोन अदुदगी हेना खंगदबा यादे हाइबगी पांडमदा हेल्थ डिपार्टमेंट की माइकेदगी मतेंग लौदुना स्टेट असिदा लेरिबा स्कूल सिंगी ओजा सिंगदा फर्स्ट एड की प्रोग्राम अमदी मदुदा थेंगलगदबा सोल्यूशन सिंग मयाम अमदी इशू थोरकपा मतमदा करमना हैंडल तौदगे हाइबना सिंगबा कया ताकपी तंबिदुना लाक्ले लोइनाना खुसेमगी अमदी महौसागी अमांग अता थोरकपा मतमदा करम सेक्शन थौरांग सिंग लहुटकदगे हाइबगी अवेयरनेस कया सु पीदुना लाक्ले हाइनसु फोंगदोकी थेंगनेरबा छात्र सिंगी हैंडलिंग तौबगी प्रोसेस क्लासरूम दा कमाइन तौई हाबदु मदुगी एरिया दा ओजान हेना खाकनी अमसों सोंदा हेल्थ प्रैक्टिस तौबा मतमदा हेल्थ की अवेयरनेस ओबा मतमदा हेल्थ इश्यूज तदी डॉक्टर ने हेना खंगनी हाबसिगी पांडम सिदा सिगी टू एंड फ्रो इंटरेक्शन सी ट्रेनिंग प्रोग्राम सिगी अखोई खुदों चाव से लौरे हारगा बोथ इंटरेक्शन कम्युनिकेशन दो अदुगी तंजा से लौसी अखोई Indo-Japan Friendship Association Manipur Sindona Humudra ka mapalak suba Hiroshima Day 2024 ki thorom ngasai Manipur Press Club ki Loktak Hall da pangtokre thorom aduda Lamlai Assembly Constituency ki MLA Khongmantavam Yumsa Manipur University ki English Department ki former लाक्टुना मपा मपू सिंगी खुबम सिंगदा इकाई खुमनबा उतली लमलाई मफम अमा ओइरिबा कैबी खुंजाव हाइबा मफम मसिदा पुरैरोंबा खुबमदा जापान गी लैखिद्रबा लानमी सिंगी मोंगफम ओइखी हाइदना मपा मपू सिंगी खुबमदा लैसु कटपा लाक्ली जापान हाइब लेबा असि मरेबाक मजाति गी खनबा होनबा लेपतबा लेबाक अमा ओइरकपना ngasidi malemgi chakhutnaba lebak singi manungda ama oiduna leiri Japan da matambu likna sinaduna you can buy everything but you cannot buy time haiba wakalun selhanduna matambu likna sinaduna chakhutnaba lebak singa sangdam dari bani ngasi asi Japan gi mi singna matam chupada ningsingduna lehurgadaba nubit amani August 1945 the United States na ahan bo oina Hiroshima da little boy koba atom bomb thaduna Meeoi lising barfu hena hatki Meeoi lising henbana bomb gi radiation aduna sohan ki madur sunatana August 1945 ta Nagasaki da anek subo oina atom bomb fat man koba amasu thadana Japanese Meeoi kaya hatki madugi matung August 1945 ta Japanese landmi singna surrender toguna anisuba lanjau loisin ki Japanese singi oina de August 3 asibu Hiroshima Day haina mafam kiyada palan taunubagum Manipur dasu makhogi mapa mapu singbu ikai khumnaba utpa oina thromasi pangthokpani haiki throm adugi manungchana kanglup ani thokna khaidoktuna peaceful town what peace means to me haibat hiramda pangthokhiba laik ba sangdumnaba aduda makok mathang taraba singda cash prize amadi certificate piduna ikai khumnaba utpaga loinana Hiroshima and Nagasaki gi lanphamda thawaina pontha pikraba atawusingi maphamda awaba phongdokpagi throm amasu pangthokhi numitugi yamna aki tujungai ba awaba mayam gi adu thokhiru mayam duga thammaga adu mathoko pithibida thoktono idanta pithibida koi pithibida shanti leiba lan tawdaba adu pithibida ko hensi
हाइबगी मेसेज पीबदुगी थोरमदुने चलिब थासिगी हौखिब तांग अहुमदगी मंगा फावा कालिम्पोंग कमिटी बैडमिंटन हॉल दार्जिलिंग वेस्ट बेंगलोर इंडिया दा इंटरनेशनल स्पोर्ट्स गेम्स फेडरेशन गी मियंग मखादा साउथ एशियन ऑल स्पोर्ट्स फेडरेशन नेपाल ऑल स्पोर्ट्स गेम्स फेडरेशन अमदी वेस्ट बेंगल ऑल स्पोर्ट्स गेम्स फेडरेशन ना खुसमन सिंदुना पांगथोकिबा थर्ड एशियन इंटरनेशनल गेम्स 2024 दा इंडिया टीम दा सरुक यारुवा मणिपुर गी सानरोई कुनगनी थोई अमदी ऑफिशियल मंगा ngasi इंफाल दा थुंगलबदा लोना मियाम तराम ओख्रे सानोसिंग अमदी ऑफिशियल सिंग अदर इंफाल लेबा बेटिकेंडर इंटरनेशनल एयरपोर्ट हेक थुंगलबगा साउथ एशियन ऑल स्पोर्ट्स गेम्स फेडरेशन की थोंगी सिंग ना अमदी सानोसिंग की इमुंग मनुंग सिंग ना लई परेंग सिंग हुक्तुना तराम ओखी गेम्स अदर इंडिया टीम ना गोल्ड मेडल कुंगमंगा सिल्वर मेडल तरह निथोय अमदी ब्रॉन्ज मेडल तरेत फंगदुना ओवरऑल टीम चैंपियन ओइकी लोनेना श्रीलंका ने गोल्ड निपान सिल्वर तरेत ब्रॉन्ज तरु फंगदुना ओवरऑल रनर्स अप ताकी गेम्स अदुदा भूटान ने गोल्ड मंगा सिल्वर तरह निथोय ब्रॉन्ज मरी बांग्लादेश ने गोल्ड मेडल मंगा सिल्वर मरी ब्रॉन्ज अनि अदुगा नेपाल ने गोल्ड मंगा सिल्वर तरेत ब्रॉन्ज तरु फंकी इंडिया टीम दा सरुक यारुबा मणिपुर टीम ना कुंफू वुसु taekwondo badminton masana da gold tra manga silver taruk bronze mari phangbangam ki games asigi saruk ama oina south asian all sports games federation ki general secretary su oriba international games asida chief technical director oina mathau taukiba grand master NG Jit Khuman Sada lifetime achievement award S Raisor da master discipline award team manager okiba S Quering da best instructor award technical official L Mangal Sana Maitei da Best Instructor Award Sunil Maitei da Best Fighter Award ki manasing piraktuna ikai punar ki hairi yamna nungai tabo thodok amada ngarang hing pung ahum makhairom taba matamda nong yamna kan hena taba na maram oiraga Jirbam district asigi Sonapur GP gi Ahmedabad village part 1 da leiba MD Azibir Rahman Apokpa Lekhidraba Botoi Miyagi Yumda Sing Ningkhaibada Lebak Tasin Badagi Sahita Rom Tamak Ngairibi Nurmona Begum Kobi Nupi Macha Ama Lekhidre Hairi Aduga Imung Adugi Meeoi Marina Asopan Nangkre Sokliba Yum Masigi Meeoi Sing Adudi Rani Begum Sai Kuntra Mari Mapureba MD Azibir Rahman Masa Nupi Gulshana Begum Sahitra Nipan Masanupa MD Salim Uddin Sahitra Taru Amadi Masanupi Sumita Begum Sahi Nipani Meeoi Mari Asigi Manungda Masanupi Sumita Begum Fibam Khare Hena Lusilakpadagi Silchar Medical Hospital da Pukre Hairi Aduga Ate Sokpa Singaduna Jiram Hospital da Laikanari Yumaduda Meeoi Taret Lebani Hairi Adubu Thodok Aduda Mapa Azbir Rahman Amadi Masanupi Amadi Sohodre haina pawasina makatare ruling party na taw khurimak chumi haiba leite achumba haiba se maikai anigi yenglaba matamda achumba puthokpa ngambani haina Manipur Pradesh Congress Committee ki working president Khumantem Devartana phondokre ngasi BT Road leiba Congress Bhavan da pangthokiba pawmi singi mifam amada wafam asi phondokleduna Devartana hai haukiba July kunthra da Manipur dagi kakiba outer ki MP Alfred Khangam Arthurna Parliament session da Manipur ki CM Singadabani haina phondokkiba wafam amada BJP bu sagotpa mioi kharana protest sathariba asi akuppa marol khangdana miyam da lana One bagi mawong asi tawiganu MP Alfred Masao Manipur da Thatraunga helaklaba lan asigi matang da miyam na thamlakpa wafam khangi bani tari bani adubu lengak pairiba singla kholau singasi tabidaktaba manba mawong asida pendaba amadi ruling party amadi thabak amagi thabak taroktaba asidagi CM Silu aduga lengak asi bakhatana asumba lambida lamjingnaba honasi haibani operation gi MP amadi amagi mathaude construction oiba hena phagat ningai oiba anu wakhalon ge oiba wafam puthokpa amadi manung hanjal laga haiba ngamba gi wakhal leiba amasung leiba ki constitution gi law adu kaidana ruling gi mayokta opposing view ama pibani opposing view amagi right asi opposition da pibagi matung ina Alfred na parliament wafam adu puthokpani achumba puthokpa haibasi nakal animaki wa targa yengnaraga puthokpa ngamgani lengak asina tawriba makhai sungani haiba leite government dismiss taw
तौबा हाइबदी पनखिदे अदुबु CM सिलगा गवर्नमेंट असि अफबा लंबीदा मखा सथौ हाइबनी मसिदा ओन तैनना लमजिंगदुना प्रोटेस्ट तौरिबा यानिंगदबा खोलाव लावदुना लान संदोकलिबा सि लाइबक थीबनी आल्फ्रेडना थमखिबा वाफम खुदिंगमक मियांगि खोलावनी मिटना उबा ngakhtani haiba wafam thamki कोई कांग्रेस पार्टी ना हाई हाई मसे इंडिविजुअली पैनल डिस्कशन बा रिफ्लेक्शन बा तबे यारम बने अदो when dismiss the wives the कोई याव मदो से अन प्रश्न जो नमित द सरकार dismiss the याव द लीडर ने हो गई आइना सी कोई कांग्रेस ने मरक तो जो लीडर फंड दे लीडर होगा सरकार से तौलगा प्रजा की याकन तो वाइस दे लीडर पुनमा any chief minister in this situation there is sacrifice from three na कांग्रेस पार्टी ने फंड से thank you Waithau apunba maya paibi lup amadi Waithau Educated Youth Association Waya Club Waithau na sinduna ngasi senkhai thungphai tawbigono haina wakan infam phamkrei Waithau da pangthok ki wakan infam aduda Waithau apunba maya paibi lup ki secretary mutum Bijan hai namdam masi da thokliba irang asina maram oiraga mipum khudingmak sapham thapam khangdana awaba kaya mayoknari Waithau gi lekai manga asida lenga ki thabak tawsu thoina leite हाना सुनोम लगा कारबार ललोर इतिक तौरगा अमदी थंबाल थमचेट हेगलगा इमुंग मनुंगदा पुजरंबा अमदी हिंजरंबा सिंगसु इरांग असिना मरम ओइरगा लोइनमक लेपले अवा मरग असिदा सेनखाइ थुंफा कया तौसिलकपा असिना हेना अवा मायोकना हले इरांग असिना मरम ओइरगा चिंखोंग सिंगादा लरिबा सिंगिदमक्ता लेकाइ मंगा असिना अंगंबा मतेंग कया तौदुना लाक्ले आंग सहीगी अहुमदगी लमदम असिदा थोकलिबा इरांग असिना मरम ओइरगा मयामना थेंगनरिबा अवाब कया सिगी मथक्ता सेनखाइ थुंखाइना मयामदा अमुक हेना अवाब पीब असि नुंगाइजदे मखा ताना वाइथौदा लरिबा लेकाइ असिना पुबो थांबो ngamloidaba सेनखाइ थुंखाइ तौबिगनो लोइनना लमदम असिगी लेंगाक नसु लमदम असिदा थोकलिबा इरांग असि अथुबदा लोसिननबा होनबियो मियाम पुनमक वानरे हाइकी वाकन मिफमादुदा लान मनुंगदा सेनखाइ थुंखाइ तौबिगनो पुबो थांबो ngamloidaba डिमांड तौबिगनो मिसम मियामदा अकि एकंग पीबिगनो हाइबा थाबा प्लेकार सिंसु सिजिनकी नुवाइजदे अखोइगी लान ngasi मे अहुमदगी होरपसिदा अखोइ लेकाइजदगी खाइरगा अखोइ चिंगा तंगादा लरिबा इसासिंगी तमक्ता अखोइ लोइना लानि तंग मतें पांगजबा ngaतनी लेकाजि याम कना लेजबसु नचदे अदुगी अहेनबा सेखाइ थुगासिंगी तौबिगनु ना हाइजेगेना थुगेबा वाकन मिथुंगी लोइना सरकारगी माइकैदगी हाइतारे सि लानजि लोइसिनबिदनबा अखोइगी चीफ मिनिस्टरगी मागिदेसु अखोइना वाफम खरसु सि Joint Coordinating Committee on Wildlife and Biodiversity JCCWB Manipuna Mamangtha July tang mathoida phagalkiba tenawa slightly headed parakit ahum ngasi kangla manungda thadokhrei tenawa thadokpa duda kanglagi superintendent Sasikanta authority staff sing range forest officer Eastern Wildlife Range ahung sangbam Lansenba Maitai Range Forest Office Orchid Range Khamampat Hemam Jayanta JCCWB Information and Publicity Relations Secretary Mayanglambam Bikas Active Member Hemam Kishan Yauna Member Kyasu Saruyaki Usik Thadokpa Mari Lena JCCWB Convener KA6 Johnson Nahai Manipuri Mapam Kaya the Uwa Pangtraba Usekaya Kanglamanum the Sangu Pai Uri Makoi Dugi Marakta Tinjanaba ngasi usek ahum si thadok pani masidanatana aikoin uba phalaktraba usek kaya su mafam sida leiri mafam asi lamnaki sa usek makhal kaya leibada nungaija mafam su oiri makhoi mungak senbiraba authority singbu JCCWB gi makeidagi awang thakta ikai khumdaba utli haike Kalipak Students Association KSA CI College Unit Council Bisnupur District Narang Hangdokre Unit Asigi Thaupugadam Singsu Khankre Thongmanaba Mahiroi Khuna Ema Sem na Wakal Honda Leptan Satrak Pagi Sorok Ama Oina KSA Head Office ki Vice President Thiam Johnson na Preside Tawduna Ngarang Pangtok Pathrom Amada Unit Asi Hangdokhibani Aduga Thaupugat Bunaba Khanba Singi Manungda President Oina TS Donald Singh General Secretary da Sanasam Nikita Devi Finance Secretary da Thoksom Pari ICRD Secretary da Khangembam Kishan Publicity Secretary da Posangam Diparani Devi na Singba Yauri Khalap Thaupu Singh na Saliba Sahi 2020 board 2026 Pawa KSA CI College Unit Council Thabak Thoram Kaya Pangthokani Hairi All Moising Coordinating Committee
amkok ki sahi ahum tam gi thau pugadaba members in khankhrai thawal moijing kanjibungda leiba panchayat ghar da mioi kayan saruk yakiba throm aduda drug amadi anti social activities sing thingbagi matangda tongan tongan ba akan baware kya su lauki hiramasi matangda amkok ki ko convener MB Tariq Ahmad na hai lamdam sida nishamadi anti social activities sing bu maru phangna muthanabagi pandamda khulasida tongan tongan ba thabak thorum kaya paikhatuna lakli thabak asida hena khumang sausin bagi chauhin bagi wakhalonda khulasigi lup khara punsinduna amatoina all moijing coordinating committee haiba lup asi nauna semani lup asina paikhat lakpa tongan tongan ba thabak thorum singda lamdam sigi miyamna support tobiyo hai ba wafam su all moijing coordinating committee gi co convener MB Tariq Ahmad na phongdokhi loinana darkhas tawjari aikoi gi organization asiba miyamna support tawbiyu amani sugumba phatraba din gi dasu Allah amadi rasulna pamdraba thabu asidagi maru phangna aikoi gi moijing hunasi muthatlaga anagi moijing yamna matik magul lairaba kunnama manipur gi musalman gi kunda matik magul lairaba kunnama oirambado adu maina oyanse haina amukka hana salangol ningsingjari khoda hakas Manipur lengakta matam kuinadagi Jirbam Praja miyamna district asida district transport office DTO ama thambiduna mathau tohonbio haina ngasi phawba haijaduna laklei masina maram oraga hojik paliba BJP lengak asina Jirbam district yauna sahi asigi March ki tang 38 da semester gi secretariat office ta Manipur gi semester na virtual gi kuthang da Jirbam district yauna district transport office DTO hangdokpi ki semester hangdokpi khrabasu ngasi phawba district transport office DTO gi staff sing thambidana laiba asina Jirbam Praja mayam penadre hiram asigi matang da Jirbam gi dibom khunau da leibi Y Ranjita Devi kawi nupi amana ikogi paumida asumna hai district transport office DTO office thambidana Jirbam mayam gi awaba ama oire Jirbam dagi Imphal tana satuna gari gi sesang tanana honabada makha lambi di satpa yadabanina flight natraga helicopter da satpa mathau tai adubu satpa tarbasu nomda loiba yaba natte masigi expenditure puthokpa ngamdabana hena awaba ama oire aduna atuba matamda Jirbam district asida DTO office thabak tohonbiyo haina phongdrokle koi matam koina degi leirappa koina tajarappa dimana si phangni haina harau jaruro gasu koi thabak koina upirakta se koi haji paliba sarkar or government gi mathakta koi penjade maram asina yaragadi athuba matamda koi gi DTO office asi mapung bhana chathabinaba or din thaba inghang tawbada koi Jiribam da leiba praja mayam se khudong sahanbiu haibase koi Jiribam di praja ma oina koi haji paliba sarkar asida koi gi mapung bhanbiu Bangladesh ki hanagi telecommunication and ICT minister Junaid Ahmed Palak amasung mahaki loinaba Meeoi ani ngasi airport authorities singna Hazrat Shahjalan International Airport tagi phajin khrei ngasi nungtheli pung ahum lom tabada immigration officials singa pharga makoi custody da thamkre hairi Bangladesh parliament ngasi muthat khrei yamna thuna interim government am semlagani hairi Bangladesh ki hojik oiriba phiong natangda Rajya Sabha da External Affairs Minister S. Jaishankar na phongdokibada yumlom nabda oiriba phiom kupne actually Bangladesh ki Prime Minister Sheikh Hasina na pham thadokraga leibak adu thadokibagi matungda Santi Hanjilakle hairi job quota system gi mayokta mairo singna haukiba ihoda hingsa thokpagi thodokta sikibagi migi maseng samriga nifu sukhre lambi sorok singda lami amsung police na ngak seli Sheikh Hasina na pham thadokibagi pung khargi matungda jail thamlibi ex prime minister Khaleda Zia bu thadoknaba president Muhammad Sabuddin na order thokre opposition party members singna phaminaduna khanraba matungda Khaleda Zia thadokpagi order thokibani hairi Begum Khaleda Zia Bangladesh National Party ki chairperson su oibane sanabagi pauda All Jirbam Sports Association Asana Sendana Jirbam Higher Secondary School gi sanabungda tim kunithoina saruk yaduna sathariba first Majaran BB Memorial Center Futsal Football Tournament 2024 gi ngasi sanikiba ahanba semi final match ta Sendon Club B na RYC B bu goal manga mari da maithiba piduna Sendon Club B na final sangkrei hayeng ani suba semi final match ta Digli NC ga LFC ga sanargani
Ceylon Club B gi Sanroi Rahul Das jersey number 9 na match ki nipan suwa minute goal ama sanduna Ceylon Club B gi account hando ki matung Rahul Das jersey number 9 na 23 suwa minute goal ama ga sanduna first half amang da Ceylon Club B na goal ani sinoda mangin thaduna laiki second half matung da Ceylon Club B gi Sanroi Rahul Das jersey number 9 na konthama thoi suwa minute goal ama san ki matung RYC B gi Sanroi Bengu Jame jersey number 19 na kuthang ni thoi suwa minute goal ama muksan ki matung Ceylon Club B gi Sanroi A Sakri jersey number 7 na kutham roi amadi nifuwa pan suwa minute goal ani san ki aduga RYC B gi Sanroi Glory Gangmei jersey number 18 na kuthang manga suwa minute amadi yankhai ga suwa minute goal ani san ki aduga Robin Gangmei jersey number 4 na kuthama pan suwa minute goal ama san ki apiba matamda Ceylon Club B na RYC B bu goal manga marida maithiba piduna Ceylon Club B final sankibani hauzik aroibada marobe paw amona pijari Manipur da ain kaina mitop sangsil lakpasing khangdok nawa house ki committee ma sem nabagi speaker na ayaba pikre Mudra Mapalak Suba Hiroshima Day 2024 ki tharam ngasi pangthokre ruling na tawba khudimak sumni haiba leite asumba haiba sei maikai ani gi yenglaba matamda puthokpa ngamgani haina MPCC ki working president Devatana phongdokre loinana hanagi Bangladesh ki prime minister Khaleda Zia bu jail lagi thadoknaba order thokre ngasigidi image problem sandok sa matang sel lojere miambu amuk handa khurumjeri